ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯅꯥꯎꯁꯨꯝ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯕꯤꯁꯥꯟꯇ ꯄꯨꯈ꯭ꯔꯝꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯥꯖꯒꯤ ꯊꯋꯥꯏꯅ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯣꯊꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ ꯏꯖꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯣꯏꯕ ꯁꯥꯝ ꯑꯃꯗꯤ ꯂꯩꯃꯒꯤ ꯃꯆꯥꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯊꯣꯏꯕꯅ ꯀ꯭ꯂꯥꯁ 12 ꯀꯥꯔꯛꯄꯗ ꯁꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯑꯔꯣꯏꯕ ꯇꯨꯝꯈꯨꯜ ꯇꯥꯟꯈꯤ꯫ ꯊꯣꯏꯕ ꯃꯄꯥ ꯂꯩꯈꯤꯗꯕꯗꯩ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯈꯤꯗꯔꯦ꯫ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯌꯨꯝ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯣꯏꯕ ꯇꯨꯝ ꯍꯧꯒꯠꯂꯒ ꯄꯥꯏꯈꯣꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯌꯨꯝ ꯌꯧꯕꯒ ꯊꯣꯏꯕ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯄꯥꯏꯈꯣꯝꯕꯕꯨ ꯀꯧꯏ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯊꯣꯏꯕꯅ ꯀꯧꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯄꯥꯏꯈꯣꯝꯕꯅ "ꯏꯇꯥꯎ ꯅꯪ ꯂꯥꯛꯑꯕꯣ?" ꯊꯣꯏꯕꯅ "ꯂꯥꯛꯑꯦ ꯏꯇꯥꯎ." ꯄꯥꯏꯈꯣꯝꯕꯅ "ꯄꯥꯕꯨꯡ ꯅꯪ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯥꯅ ꯍꯪꯕꯗ ꯂꯣꯏꯔꯕꯅꯤ ꯏꯇꯥꯎ, ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯥꯅ "ꯏꯄꯥꯅ ꯏꯆꯥꯕꯨ ꯀꯧꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ. ꯏꯄꯥꯅ ꯏꯆꯥꯗ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯕꯒꯤꯅꯤ. ꯏꯆꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯕꯗꯨꯁꯨ ꯏꯄꯥ ꯈꯪꯕ ꯄꯥꯝꯃꯤ." ꯊꯣꯏꯕꯅ "ꯀꯔꯤ ꯋꯥꯅꯣ ꯄꯥꯕꯨꯡ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ." ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯥꯅ "ꯆꯤꯡꯌꯥꯗ ꯂꯩꯕ ꯏꯄꯥꯒꯤ ꯂꯧꯐꯝꯗꯣ ꯍꯟꯗꯛꯇꯤ ꯏꯄꯥ ꯎꯕ ꯉꯝꯂꯔꯣꯏ. ꯑꯗꯨꯅ ꯅꯪꯒꯤ ꯅꯇꯥꯎꯒ ꯅꯪꯒꯅ ꯎꯔꯣ ꯍꯥꯏꯒꯦꯅ ꯏꯄꯥꯅ ꯏꯆꯥꯕꯨ ꯀꯧꯕꯅꯤ. ꯏꯆꯥꯕꯨ ꯌꯥꯒꯗꯔꯥꯅꯦ?" ꯊꯣꯏꯕ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯌꯥꯒꯅꯤꯌꯦ ꯄꯥꯕꯨꯡ, ꯅꯆꯥꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ." ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯂꯦꯛꯄ ꯆꯥꯕꯗꯤ ꯑꯥꯗ ꯑꯗꯨꯝ ꯇꯧꯔꯣ ꯍꯥꯏꯕꯕꯨ ꯏꯆꯥꯕꯨ ꯀꯤꯒꯗꯔꯥꯅꯦ?" ꯊꯣꯏꯕꯅ "ꯀꯤꯔꯣꯏꯗ ꯄꯥꯕꯨꯡ, ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯏꯅꯣ?" ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯥꯅ "ꯍꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯆꯠꯂꯁꯤ. ꯀꯩꯁꯨꯝ ꯈꯜꯂꯨꯅꯨꯗ, ꯄꯥꯕꯨꯡꯁꯨ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯀꯅꯤ." ꯊꯣꯏꯕꯅ "ꯍꯣꯏ ꯄꯥꯕꯨꯡ." ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯊꯣꯏꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯊꯣꯏꯕ ꯃꯥꯒꯤ ꯃꯃꯥꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯦ꯫ ꯊꯣꯏꯕꯒꯤ ꯃꯃꯥꯅꯁꯨ ꯌꯥꯔꯦ꯫ ꯅꯣꯡ ꯉꯥꯟꯕꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯕ ꯄꯥꯏꯈꯣꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯌꯨꯝ ꯌꯧꯕꯒ ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯥꯒ ꯄꯥꯏꯈꯣꯝꯕꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯤꯡ ꯃꯌꯥꯗ ꯂꯩꯕ ꯂꯧꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ, ꯏꯆꯤꯛ ꯆꯤꯛꯏ꯫ ꯆꯤꯡꯌꯥ ꯑꯣꯏꯕꯅ ꯃꯤ ꯀꯅꯥꯁꯨ ꯇꯥꯗꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝꯗꯨ ꯌꯧꯔꯦ꯫ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯥꯅ ꯊꯣꯏꯕ ꯍꯣꯏꯅ ꯂꯦꯛ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯐꯝꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯏꯕ ꯍꯣꯏꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯝꯂꯒ ꯄꯥꯏꯈꯣꯝꯕꯒꯤ ꯃꯄꯥꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃ ꯊꯣꯏꯕꯒ ꯄꯥꯏꯈꯣꯝꯕꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯤ꯫ ꯄꯥꯏꯈꯣꯝꯕꯅ "ꯏꯇꯥꯎ, ꯊꯕꯛꯁꯦ ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯀꯥꯏꯒꯦ?" ꯊꯣꯏꯕꯅ "ꯍꯣꯏ ꯏꯇꯥꯎ, ꯍꯌꯦꯡꯗꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤ. ꯑꯩꯁꯨ ꯊꯕꯛ ꯀꯨꯏꯅ ꯂꯩꯔꯒ ꯇꯧꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦ." ꯄꯥꯏꯈꯣꯝꯕꯅ "ꯐꯔꯦ ꯏꯇꯥꯎ, ꯆꯥꯛꯆꯥꯅꯕ ꯇꯧꯔꯁꯤ." ꯑꯁꯨꯝꯅ ꯊꯣꯏꯕꯒ ꯄꯥꯏꯈꯣꯝꯕꯒꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯇꯨꯝꯈ꯭ꯔꯦ꯫ ꯊꯣꯏꯕ ꯁꯨꯝ ꯇꯨꯝꯂꯤꯉꯩꯗ ꯅꯨꯄꯤ ꯑꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯊꯣꯏꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯃꯃꯤꯠ ꯆꯤꯡꯂꯛꯏ꯫ ꯊꯣꯏꯕ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯜꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯦꯡꯂꯛꯏ꯫ ꯁꯪ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯊꯣꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯅ "ꯀꯅꯥꯅꯣ ꯅꯪꯕꯨ? ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯅꯪꯅ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ. ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯦ." ꯊꯣꯏꯕꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯂꯛꯇꯦ꯫ ꯈꯨꯝꯂꯛꯇꯕꯗꯨꯗ ꯊꯣꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯁꯥꯗ ꯁꯣꯛꯀꯦ ꯇꯧꯏ꯫ ꯊꯣꯏꯕꯅ ꯅꯨꯄꯤꯗꯨꯗ ꯍꯦꯛ ꯁꯣꯛꯀꯦ ꯇꯧꯕꯒ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯔꯛꯏ꯫ ꯊꯣꯏꯕ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯏꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯑꯁ, ꯀꯔꯤ ꯃꯔꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ? ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ. ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯀꯅꯥ? ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯤ꯫ ꯊꯣꯏꯕ
ꯋꯥꯈꯜꯗ ꯁꯨꯝ ꯈꯜꯂꯤꯉꯩꯗ ꯃꯥꯒꯤ ꯃꯃꯪꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯁꯨ ꯅꯨꯄꯤ ꯑꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯊꯣꯏꯕ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯉꯤ꯫ ꯊꯣꯏꯕ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯀꯤꯕ ꯍꯦꯜꯂꯛꯏ꯫ ꯊꯣꯏꯕ ꯀꯤꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯗꯨꯅ ꯊꯣꯡꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯁꯪ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯀꯤꯕ ꯍꯦꯜꯂꯛꯏ꯫ ꯊꯣꯏꯕ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ ꯈꯪꯅꯤꯡꯃꯟꯈ꯭ꯔꯗꯅ ꯃꯁꯥꯗ ꯑꯀꯤꯕ ꯀꯌꯥ ꯑꯗꯨꯕꯨ ꯐꯥꯖꯤꯟꯖꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯅ "ꯀꯅꯥꯅꯣ ꯅꯪꯕꯨ? ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯅꯨꯄꯤ ꯅꯪ ꯅꯊꯟꯇ ꯃꯐꯝꯁꯤꯗ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ꯫ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯦ." ꯊꯣꯏꯕꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯂꯛꯇꯦ꯫ ꯈꯨꯝꯂꯛꯃꯟꯗ꯭ꯔꯕꯗꯨꯗ ꯊꯣꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯁꯥꯗ ꯁꯣꯛꯀꯦ ꯇꯧꯏ꯫ ꯊꯣꯏꯕꯅ ꯅꯨꯄꯤꯗꯨꯒꯤ ꯃꯁꯥꯗ ꯁꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯊꯣꯏꯕꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯃꯤ ꯑꯃꯒꯤ ꯃꯈꯨꯠ ꯑꯃꯅ ꯇꯥꯞ ꯄꯥꯏꯔꯛꯏ꯫ ꯊꯣꯏꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯅꯤꯡꯗ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯔꯛꯏ꯫ ꯄꯥꯏꯈꯣꯝꯕꯅ "ꯀꯩꯗꯧꯔꯤꯅꯣ ꯏꯇꯥꯎ? ꯑꯩꯗꯤ ꯅꯪ ꯍꯧꯒꯠꯄꯁꯨ ꯈꯪꯍꯧꯗꯔꯦ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯪ ꯂꯩꯔꯝꯗꯕꯗꯨꯗ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣꯅ ꯅꯪ ꯊꯤꯕ ꯊꯣꯛꯂꯛꯏꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯃꯣꯟꯗ꯭ꯔꯪꯒ ꯁꯥꯒꯠꯇꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯛꯑꯣ ꯆꯪꯉꯁꯤ, ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ." ꯊꯣꯏꯕꯅ "ꯍꯣꯏ ꯏꯇꯥꯎ." ꯑꯁꯨꯝꯅ ꯊꯣꯏꯕꯒ ꯄꯥꯏꯈꯣꯝꯕꯒꯁꯨ ꯁꯪꯗ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯇꯨꯝꯈꯔꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯐꯅ ꯀꯨꯏꯅ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯃꯪꯗ ꯊꯦꯡꯅꯈꯤꯕ, ꯃꯥꯅ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯊꯣꯏꯕꯒ ꯄꯥꯏꯈꯣꯝꯕꯒꯁꯨ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯤ꯫ ꯊꯕꯛ ꯑꯁꯨꯝ ꯇꯧꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯊꯣꯏꯕ ꯍꯣꯏꯁꯨ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯅ ꯇꯨꯝꯈꯔꯦ꯫ ꯊꯣꯏꯕ ꯑꯁꯨꯝ ꯇꯨꯝꯂꯤꯉꯩꯗ ꯅꯨꯄꯤ ꯑꯃꯅ ꯁꯨꯠ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯊꯣꯏꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯒꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯁꯤꯡꯂꯛꯏ꯫ ꯊꯣꯏꯕꯅ "ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯀꯞꯂꯤꯁꯤꯅ? ꯁ꯭ꯋꯥꯏꯁꯤꯕꯨ ꯃꯤ ꯑꯇꯣꯞꯄꯒ ꯂꯩꯕ ꯖꯥꯠꯂꯥ? ꯃꯤ ꯇꯥꯕꯗꯤ ꯎꯗꯦꯁꯦ, ꯑꯗꯨꯒ ꯀꯞꯂꯤꯁꯤꯅ ꯀꯅꯥ?" ꯑꯁꯨꯝꯅ ꯊꯣꯏꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯀꯞꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯪ ꯑꯗꯨꯒꯤ ꯅꯥꯀꯜꯗꯒꯤꯅꯤ ꯍꯥꯏꯕꯗꯤ ꯊꯣꯏꯕꯁꯨ ꯈꯪꯂꯦ꯫ ꯊꯣꯏꯕ ꯆꯦꯞꯊꯗꯨꯅ ꯁꯪ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯤ ꯑꯃ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯊꯣꯏꯕ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯗꯦ꯫ ꯊꯣꯏꯕ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤꯉꯩꯗ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯆꯦꯟꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯊꯣꯏꯕ ꯃꯅꯤꯡꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯀꯅꯥꯁꯨ ꯂꯩꯇꯕꯗꯨꯗ ꯊꯣꯏꯕ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯕꯅ ꯑꯗꯨꯝ ꯌꯦꯡꯂꯛꯄꯗꯗꯤ ꯉꯁꯥꯏ ꯐꯝꯂꯝꯕ ꯅꯨꯄꯤꯗꯨꯗꯤ ꯂꯩꯔꯝꯗꯔꯦ꯫ ꯊꯣꯏꯕ ꯅꯥꯛꯌꯦꯠ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯗꯤ ꯂꯩꯔꯝꯗꯔꯦ꯫ ꯊꯣꯏꯕ ꯃꯁꯥꯗ ꯄꯥꯈꯠꯄ ꯆꯤꯡꯅꯕ ꯑꯀꯤꯕ ꯐꯥꯎꯔꯛꯏ꯫ ꯊꯣꯏꯕ ꯁꯪ ꯃꯅꯨꯡꯗ ꯄꯔꯞ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯏꯕ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯊꯣꯏꯕꯕꯨ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯀꯧꯊꯣꯛꯄ, ꯊꯣꯏꯕꯒꯤ ꯃꯪꯂꯥꯟꯗ ꯇꯠꯇꯅ ꯂꯥꯛꯄꯗ ꯊꯣꯏꯕꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯀꯌꯥ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯔꯤ꯫ ꯅꯣꯡꯃꯗꯤ ꯊꯣꯏꯕ ꯅꯨꯄꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ꯫ ꯊꯣꯏꯕꯅ "ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯧꯊꯣꯛꯄꯤꯔꯤꯕ, ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯇꯠꯇꯅ ꯂꯥꯛꯄꯤꯔꯤꯕ? ꯑꯩꯅ ꯍꯪꯕꯗꯁꯨ ꯅꯍꯥꯛꯇꯤ ꯀꯔꯤꯃꯠꯇꯁꯨ ꯈꯨꯝꯗꯦ, ꯑꯗꯨꯒ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯑꯩꯗꯤ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯕꯨ ꯋꯥꯍꯟꯕꯤꯔꯒꯅꯨ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ" ꯍꯥꯏꯗꯨꯅ ꯊꯣꯏꯕꯗꯨ ꯍꯤꯛꯅ ꯀꯞꯂꯛꯏ꯫ ꯊꯣꯏꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯈꯠꯂꯛꯄꯗꯗꯤ ꯅꯨꯄꯤꯗꯨꯗꯤ ꯂꯩꯔꯝꯗꯔꯦ꯫ ꯅꯨꯄꯤꯗꯨ ꯂꯩꯔꯝꯗꯕꯗꯒꯤ ꯊꯣꯏꯕꯁꯨ ꯁꯪ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯇꯨꯝꯈꯔꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯊꯣꯏꯕ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯦ꯫ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒ ꯊꯣꯏꯕꯒ ꯄꯥꯏꯈꯣꯝꯕꯒꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ꯫ ꯄꯥꯏꯈꯣꯝꯕꯅ "ꯏꯇꯥꯎ, ꯉꯁꯤꯗꯤ ꯂꯧ ꯈꯥꯎꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯔꯒ ꯉꯥ ꯆꯥꯁꯤ." ꯊꯣꯏꯕꯅ ꯈꯨꯝꯃꯤ, "ꯍꯣꯏ ꯏꯇꯥꯎ, ꯌꯥꯏꯌꯦ, ꯆꯥꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯑꯃ ꯐꯥꯔꯒ
ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯊꯣꯏꯕꯒ ꯄꯥꯏꯈꯣꯝꯕꯒꯁꯨ ꯃꯄꯥꯟꯗ ꯐꯝꯂꯒ ꯍꯪꯆꯤꯠ ꯂꯥꯡꯂꯤ ꯄꯥꯏꯈꯣꯝꯕꯅ ꯏꯇꯥꯎ ꯃꯄꯥꯟ ꯑꯃꯨꯛꯇ ꯊꯣꯛꯂꯨꯁꯤ ꯂꯥꯛꯑꯣ ꯊꯣꯏꯕꯅ ꯍꯣꯏ ꯏꯇꯥꯎ ꯊꯣꯏꯕꯒ ꯄꯥꯏꯈꯣꯝꯕꯒꯁꯨ ꯃꯄꯥꯜ ꯊꯣꯛꯂꯤ ꯄꯥꯏꯈꯣꯝꯕ ꯃꯄꯥꯜ ꯊꯣꯛꯂꯤꯉꯩꯗ ꯊꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯄꯥꯏꯈꯣꯝꯕꯅ ꯏꯇꯥꯎ ꯑꯥꯗꯒꯤꯁꯤꯕꯨ ꯃꯤꯔꯣ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯊꯣꯏꯕꯅ ꯀꯩꯅꯣ ꯏꯇꯥꯎ ꯄꯥꯏꯈꯣꯝꯕ ꯃꯥꯅ ꯎꯔꯤꯕꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯁꯥꯡꯅ ꯊꯥꯗꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯊꯣꯏꯕ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯑꯀꯤꯕ ꯐꯥꯎꯔꯛꯏ ꯄꯥꯏꯈꯣꯝꯕꯅ ꯏꯇꯥꯎ ꯑꯁꯤꯗꯤ ꯃꯤ ꯃꯥꯟꯗꯦ ꯂꯥꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕ ꯃꯥꯒꯤ ꯍꯛꯀꯤ ꯏꯁꯤꯡ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯗ ꯆꯥꯏꯁꯤꯜꯂꯤ ꯑꯗꯨꯝꯅ ꯅꯨꯄꯤꯗꯨꯗ ꯍꯛꯀꯤ ꯏꯁꯤꯡ ꯆꯥꯏꯁꯤꯟꯕꯗꯒꯤ ꯅꯨꯄꯤꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯅꯨꯄꯤꯗꯨ ꯍꯦꯛ ꯃꯥꯡꯈꯤꯕꯗꯒꯤ ꯊꯣꯏꯕꯒ ꯄꯥꯏꯈꯣꯝꯕꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯀꯤꯕ ꯍꯦꯜꯂꯛꯏ ꯄꯥꯏꯈꯣꯝꯕꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯒꯨꯝꯁꯤ ꯁꯪꯗ ꯆꯪꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤꯗꯨꯕꯨ ꯊꯣꯏꯕ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯁꯨ ꯈꯪꯂꯗꯨꯅ ꯇꯨꯡꯂꯣꯝꯗ ꯂꯣꯡꯅ ꯇꯥꯈꯤ ꯊꯣꯏꯕ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯗ ꯅꯨꯄꯤꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ ꯊꯣꯏꯕꯒ ꯄꯥꯏꯈꯣꯝꯕꯒ ꯍꯧꯒꯠꯂꯒ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯈꯤ ꯊꯣꯏꯕꯒ ꯄꯥꯏꯈꯣꯝꯕꯒꯁꯨ ꯀꯟꯅ ꯆꯦꯜꯂꯤ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤ ꯑꯗꯨꯒ ꯅꯣꯡꯁꯨ ꯀꯟꯅ ꯀꯟꯅ ꯇꯥꯔꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯊꯣꯏꯕꯒ ꯄꯥꯏꯈꯣꯝꯕꯒꯁꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯦꯜꯂꯤ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯊꯣꯏꯕꯒ ꯄꯥꯏꯈꯣꯝꯕꯒꯗꯨ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛ ꯄꯜꯂꯤ ꯊꯣꯏꯕꯒ ꯄꯥꯏꯈꯣꯝꯕꯒꯁꯨ ꯅꯣꯡꯗ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯀꯗꯥꯏ ꯖꯒꯥꯗꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤ ꯑꯗꯨꯒ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯀꯟꯅ ꯁꯤꯠꯂꯤ ꯑꯀꯣꯏꯕꯗꯨꯗ ꯀꯔꯤꯃꯠꯇ ꯎꯕ ꯅꯠꯇꯦ ꯅꯣꯡ ꯃꯃꯤꯠ ꯑꯃꯨꯛ ꯑꯃꯨꯛ ꯈꯥꯛꯂꯛꯄꯗ ꯎꯄꯥꯝꯕꯤꯁꯤꯡꯅ ꯀꯟꯅ ꯀꯟꯅ ꯍꯥꯏꯕ ꯑꯃꯗꯤ ꯂꯝꯕꯤꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯃꯨꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯄꯥꯏꯈꯣꯝꯕ ꯊꯣꯏꯕꯗ ꯈꯣꯟꯖꯦꯜ ꯅꯤꯛꯂꯒ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯏꯕꯥꯅꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯏꯕꯥꯅꯤ ꯍꯤꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯏꯈꯣꯝꯕꯗꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯏ ꯊꯣꯏꯕꯒ ꯄꯥꯏꯈꯣꯝꯕꯒ ꯁꯨꯝ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯃꯥꯡꯗꯨꯗ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯒ ꯄꯥꯏꯈꯣꯝꯕꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯀꯤꯕ ꯍꯦꯜꯂꯛꯏ ꯊꯣꯏꯕꯒ ꯄꯥꯏꯈꯣꯝꯕꯒ ꯃꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯑꯃꯝꯕ ꯃꯔꯛ ꯑꯣꯏꯕꯅ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯗꯦ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯂꯤꯉꯩꯗ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯂꯛꯏ ꯑꯗꯨꯝꯅ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯂꯛꯄꯗꯨꯗꯗꯤ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯦ ꯂꯦꯞꯂꯤꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯔꯦ ꯊꯋꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯊꯋꯥꯏꯗꯨ ꯑꯣꯏꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯄꯥꯈꯠꯄ ꯑꯀꯤꯕ ꯍꯦꯜꯂꯛꯏ ꯊꯋꯥꯏꯗꯨꯅ ꯊꯣꯏꯕ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯏ ꯑꯗꯨꯝꯅ ꯊꯋꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯄꯗꯨꯗ ꯊꯣꯏꯕ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯊꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯕꯤꯔꯒꯅꯨ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯄꯤꯔꯣ ꯑꯁꯨꯝꯅ ꯋꯥꯅ ꯂꯦꯟꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯄꯤꯔꯣ ꯍꯥꯏꯗꯨꯅ ꯊꯣꯏꯕꯗꯨ ꯀꯞꯂꯛꯏ ꯊꯋꯥꯏꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯅꯪꯗꯤ ꯍꯥꯠꯂꯣꯏ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯗꯤ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯗꯤ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯃꯥꯅ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ ꯃꯥꯅ ꯑꯩꯕꯨ ꯁꯤꯡꯅꯕꯅꯤ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯄ ꯃꯤ ꯑꯃꯠꯇ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯂꯦꯝꯅ ꯊꯥꯗꯦ ꯊꯣꯏꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯍꯥꯠꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯥꯠꯄꯤꯌꯨ ꯃꯍꯥꯛ ꯈꯛꯇ ꯍꯥꯠꯄꯤꯒꯅꯨ ꯊꯋꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯑꯩꯅ ꯍꯥꯠꯄ ꯉꯝꯂꯣꯏ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯀꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯗꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ ꯑꯩꯕꯨ ꯁꯤꯡꯅꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯑꯩꯅ ꯉꯁꯤ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯊꯣꯏꯕꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯍꯥꯠꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯥꯠꯄꯤꯌꯨ ꯃꯍꯥꯛ ꯈꯛꯇ ꯍꯥꯠꯄꯤꯒꯅꯨ ꯃꯃꯥꯡꯗ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯐꯖꯅ ꯍꯥꯏꯖꯔꯛꯏ ꯑꯗꯨꯝꯅ ꯊꯣꯏꯕꯅ ꯐꯖꯅ ꯍꯥꯏꯖꯔꯛꯄꯗꯨꯗ ꯊꯋꯥꯏꯗꯨꯅ ꯄꯦꯜꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩ ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯂꯔꯣꯏ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯈꯪꯒꯗꯕꯗꯤ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯄ ꯃꯤꯗꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯑꯅꯤ ꯀꯥꯎꯒꯅꯨ ꯑꯗꯨꯒ ꯑꯃꯅ ꯑꯩ ꯅꯈꯣꯏ ꯑꯅꯤꯗꯒꯤ
ꯃꯇꯦꯡ ꯑꯃꯠꯇ ꯅꯤꯖꯒꯦ꯫ ꯊꯣꯏꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯀꯔꯤ ꯃꯇꯦꯡꯅꯣ? ꯑꯩꯈꯣꯏꯅ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯦ꯫ ꯊꯋꯥꯏꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯉꯁꯤ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯆꯤꯡꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯁꯤꯅ ꯆꯤꯡꯅꯨꯡ ꯑꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯔꯤꯕꯁꯤꯒꯤ ꯃꯔꯝ ꯅꯈꯣꯏ ꯑꯅꯤ ꯈꯪꯅꯤꯡꯗꯕ꯭ꯔꯥ? ꯊꯣꯏꯕ ꯇꯞꯅ ꯈꯨꯝꯂꯛꯏ, ꯈꯪꯅꯤꯡꯉꯤ꯫ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ, ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯂꯤꯕꯤꯌꯨ꯫ ꯊꯋꯥꯏꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯂꯤꯒꯅꯤ, ꯅꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯇꯥꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏꯗꯨꯅ ꯋꯥꯔꯤꯗꯨ ꯂꯤꯕ ꯍꯧꯔꯛꯏ꯫ ꯊꯋꯥꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯥꯖ ꯀꯧꯏ꯫ ꯊꯥꯖ ꯈꯨꯜ ꯑꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯊꯥꯖꯕꯨ ꯄꯥꯝꯗꯕ ꯈꯨꯜ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯏ꯫ ꯊꯥꯖ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯥꯒ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯂꯩ꯫ ꯅꯣꯡꯃ ꯊꯥꯖ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯝꯅ ꯊꯥꯖꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯗꯨꯗ ꯈꯥꯕꯅ ꯎꯈꯤ꯫ ꯈꯥꯕ ꯊꯥꯖꯕꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯊꯥꯖꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅꯤꯡꯈꯤ꯫ ꯈꯥꯕ ꯄꯟꯊꯕ ꯇꯧꯗꯅ ꯊꯥꯖ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯊꯥꯖ ꯍꯣꯏꯒꯤ ꯃꯅꯥꯛ ꯌꯧꯕꯒ ꯈꯥꯕ ꯊꯥꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ, ꯁꯣꯝꯒꯤ ꯃꯤꯡꯁꯦ ꯀꯔꯤ ꯀꯧꯕꯒꯦ? ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ? ꯊꯥꯖꯅ ꯊꯥꯖ ꯀꯧꯏ꯫ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯤꯡ ꯍꯪꯂꯤꯁꯤꯕꯨ? ꯈꯥꯕꯅ, ꯑꯩ ꯁꯣꯝꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ꯫ ꯁꯣꯝꯒꯤ ꯅꯨꯡꯁꯤꯅꯕ ꯈꯪꯅꯕ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯒ ꯅꯨꯡꯁꯤꯅꯔꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦ? ꯊꯥꯖ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯊꯥꯖꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯇꯥꯃꯣꯁꯦ ꯀꯥꯏꯗꯒꯤꯅꯣ? ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯈꯥꯕꯅ, ꯑꯩ ꯁꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ꯫ ꯃꯤꯡꯅ ꯈꯥꯕ ꯀꯧꯏ꯫ ꯑꯗꯣ ꯑꯁꯦꯡꯕ ꯑꯃꯠꯇ ꯍꯥꯏꯕꯤꯔꯝꯃꯣ꯫ ꯊꯥꯖ ꯇꯞꯅ ꯈꯨꯝꯂꯛꯏ, ꯍꯌꯦꯡ ꯃꯐꯝꯁꯤꯗ ꯉꯥꯏꯔꯝꯃꯣ, ꯑꯗꯨꯒ ꯑꯁꯦꯡꯕꯗꯣ ꯍꯥꯏꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯖ ꯍꯣꯏꯁꯨ ꯆꯠꯈꯔꯦ꯫ ꯈꯥꯕꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯌꯨꯝꯗ ꯍꯟꯈꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯖ ꯃꯥꯒꯤ ꯀꯥꯗ ꯈꯥꯕꯒꯤ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯤ꯫ ꯊꯥꯖ ꯈꯥꯕꯕꯨ ꯅꯨꯡꯁꯤꯕ ꯈꯔꯗꯤ ꯐꯥꯎꯏ꯫ ꯑꯁꯣꯝꯗꯁꯨ ꯈꯥꯕ ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯊꯥꯖꯗ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯗꯤ ꯈꯜꯂꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯈꯥꯕ ꯊꯥꯖ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯒ ꯊꯥꯖ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯖ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯒ ꯊꯥꯖ ꯈꯥꯕꯗ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ꯫ ꯈꯥꯕ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯝꯂꯒ ꯊꯥꯖ ꯍꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯈꯔꯦ꯫ ꯊꯥꯖ ꯍꯣꯏ ꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯈꯥꯕ ꯃꯥꯅ ꯅꯤꯡꯖꯔꯤꯕꯗꯨ ꯊꯨꯡꯂꯒꯅꯤ ꯈꯜꯂꯗꯨꯅ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃꯗ ꯃꯃꯣꯟ ꯅꯣꯛꯏ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯈꯥꯕꯒ ꯊꯥꯖꯒꯁꯨ ꯊꯥ 3 ꯐꯥꯔꯛꯑꯦ꯫ ꯅꯣꯡꯃ ꯈꯥꯕꯅ ꯊꯥꯖꯗ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕꯨ ꯀꯧꯊꯣꯛꯈꯤ꯫ ꯊꯥꯖꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯋꯥꯏꯗ ꯃꯊꯟꯇ ꯈꯥꯕꯕꯨ ꯎꯅꯕ ꯊꯣꯛꯂꯛꯏ꯫ ꯈꯥꯕꯒꯤ ꯃꯅꯥꯛ ꯌꯧꯕꯒ ꯈꯥꯕ ꯑꯃꯗꯤ ꯈꯥꯕꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯤꯡꯌꯥꯔꯣꯝꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯏ꯫ ꯈꯥꯕꯅ, ꯊꯥꯖ, ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯊꯥꯖꯅ, ꯍꯣꯏ ꯍꯥꯏꯌꯨ ꯇꯥꯃꯣ꯫ ꯀꯔꯤ ꯋꯥꯅꯣ? ꯈꯥꯕ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯊꯥꯖꯒꯤ ꯃꯅꯥꯛ ꯀꯣꯡꯗ ꯋꯥꯗꯨ ꯍꯥꯏ꯫ ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯊꯥꯖ ꯈꯥꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯂꯝꯆꯠ, ꯑꯗꯨꯒꯤ ꯋꯥꯗꯨ ꯑꯩꯅ ꯌꯥꯒꯅꯤ ꯁꯤꯅꯤꯅꯦ? ꯈꯥꯕ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯨꯗ ꯅꯥꯜꯂꯒ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯊꯥꯖ, ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯊꯥꯖꯅ, ꯉꯝꯃꯣꯏ, ꯑꯩ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯑꯩ ꯆꯠꯂꯒꯦ, ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯊꯥꯖ ꯆꯠꯀꯦ ꯇꯧꯏ꯫ ꯈꯥꯕꯅ ꯊꯥꯖꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯆꯤꯡꯊꯛ ꯑꯗꯨꯗ ꯄꯨꯈꯠꯂꯛꯏ꯫ ꯊꯥꯖ ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅꯗꯤ ꯂꯥꯎꯖꯩ, ꯑꯗꯨꯕꯨ ꯆꯤꯡꯌꯥ ꯑꯣꯏꯕꯅ ꯃꯤ ꯀꯅꯥꯁꯨ ꯇꯥꯈꯤꯗꯦ꯫ ꯈꯥꯕꯅ ꯊꯥꯖꯕꯨ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯈꯥꯕ ꯃꯥꯒꯤ ꯐꯨꯔꯤꯠꯀꯤ ꯀꯨꯗꯥꯝ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯊꯥꯖꯕꯨ
nupi ubigi ikai khumnaba manghanbiki khabana thajabu nupi ubigi ikai khumnaba manghalaba matung mamanaba aniduna amuk hanjin thajabu sarak tambiki thaja kapla hairi tamu khaba aina di nangse yamna thajabani adubu nangdi sadigi su hena tukachai haiduna thaja khabada matin chilli khaba adumna thajana matin chilakpadudagi manakta taramba chai ama pairaga thajagi makokta thongki thaja khabadu munni yenglaga hairi aina sikhrabasu nakhoi aina kari tawke habado nakhoi namit thitni yengu khaba chaidubu thamlamlaga thajabu makhori metlaga hatki thaja sire khangbadagi khabu hoisu mayumda pakhatna senki nongalaba matung loktuda ising sokpa lakpa mi singna thingnabadagi yumgi mi singda pau piki paudu hek tabadagi thajagi mamadu khudaktuda aroiba sor honki thajagi mamasu sikibadagi laikai mi singna thaja amadi thajagi mamagi mathau mangamsu pangthokki nongma khabagi mamanaba ama thabak chatluraga mayumda halakpa matamni nongsu kanna tari khabagi mamanabadu gari sum thorokpada gari dugi mamangduda karigumba ama chenkibagum tawi khabagi mamanabadu break khangpha phai aduga harai kaino hajukta chenkriduna hajukidubu mirane mi yoragabu asukkanna chengadarane midi mandise karibu origaba haiduna khabagi mamanabadu koying yengi adubu kanasu leiba uramde khabagi mamanabadu kanasu leiba udabaduda garidu start tawi garidu hek start tawbaga garidugi mamangda nupi ama masam sangna thadaduna leptuna leibadu ure madu ubada khabagi mamanabadu akiba phaurai khabagi mamanabadu mamit kupluraga pangthorakpada hajukta lefhoba nupidu leiramdari nupidu leiramdabadagi khabagi mamanabadu amukka hena akiba phaurai khabagi mamanabadu adumna kina leiringeda garigi misel aduda nupi ama phamduna leibadu urai madu ubadagi khabagi mamanabadu garigi thongadu hangtoklaga mathwai himnaba haiduna nong marak aduda kanna senki khabagi mamanabadu maningda mamaidu yengduna kina kanna seli mahakna mamai le thorpa matamdadi nupidugi sakfamadu khabagi mamanabagi mamangduda leirammi khabagi mamanabadu khangladuna soroktuda longna taki aduga sit-tuna hallaga sumna hairai changlakano nang agi nakta changlakano nang kanano haiduna sit-tuna adumak halli adumna sit-tuna hanbadagi khabagi mamanabadu khongban amada tasinki khabagi mamanabadu adumna khongbanduda tasinbadagi khongbanda yunglumba chayamana mathabakta lenglaga khabagi mamanabadu khudaktuda aroiba sor honki thajagi thawaidu pena noklamlaga mafam adudagi mafam khangdana mangki nongalaba matung mamanaba sebagi pawadu khaba hoisu taki pawdu tabadagi khaba hoisu mamanabani siriba mafam aduda lai mafamdu hek yobaga khaba mamanabadubu kongkatlaga kapli numitusu haukhre mamanabagi mathau mangamdusu pangthokpa loikhre adubu kanana kari marambi halibano haibadudi khangba ngamde numit khara leibaga mamanaba amadusu magi kada siduna leirami asumna mamanaba ani thangna sirakpaduda khaba masada chingnaba akiba phawi nongma khaba tumningida magi phamung makhaduda karigumba amana khotpagi makhol tarai makhol du tabadagi khaba mamit singlai khaba kanano haiduna yengena mamaile thorpa matamda kangthal mapalda sakfam kairaba nupi ama lepting lerami nupi du mamai nakal namu pumtoi masadu su i nakta aduga
mamit nakal amasu kendogi tharak yali khaba sakphamdubu ubudagi khangladuna phaklanglomda chongsinki khabana amuk yenglakpadadi hajukta leiramba sakpham adu leiramdare khaba masadu pakhatpana loire masa pumba humang kari khaba asumna kini leiringeda magi kagi thongnaudu thilai khaba amuksu complete khangni khaba kina magi phamungdagi kumthaduna thongnaudu tapna hangtoi thongnaudu tapna hangtoktuna yenglai adubu kanasu leiba uramdi khaba mamitu ko yengi khaba asum yenglingida magi mitmangduda ngasai nupidugi sakphamdu amuk thoklai khaba sakphamdu amuk tholakpadagi khaba khangladuna longna takhi nupiduna mamit nakal namadu launa pangthoklaga khabada mamit khana yinglai khaba magi phamungda parprap kakhatuna tasinduna leikhre khaba sakphamdubu leiribara haiduna chepthaduna amuk yinglai adubu sakphamdudi leiramdari ahingduma khaba kina pakhatna adumak haukhare nongalaga khaba maiba amagi mayumda chatlaga maibaduda mana tawkliba tawdoksing adubu punna lire aduga thawaidu mafamdudagi hentokpa ngamdanabasu haiki maibaduna ibungo ainangi thabakse tawba ngamlu khabana amuktati tawbi oza maiba ai ojagi damukta matik chaba awaman bijage asi haiduna khaba lakul lawthoklaga maibadagi mamangda thammi maibaduna phare ibungona haribanina ai thabakase tawragi asumna maibaduna thajagi thawaidubu mafamdudagi hentokpa ngamdanaba phajinki asumna thawaidu hikna kapli thoibaga paikhomaga su kapli thoibana karigi nangna waribano akhoi nangi nating soidana pangani hayenggi numita mahakpo akhoina mafamsida soidana purakani aduga nukhutpena laman khummu thawaidu amuk chatlagi hairamlaga mafamdudagi mangki thoibaga paikhomaga su sangda halakle nong hek nganbaga thoibaga paikhomaga du makoiga thangnana leba khulladuda khababu thiba lakhi khabdu mayum hek khangbaga thoibaga paikhomaga du khaboi adwaida khaba phanaba sinaduna leikhi khaba nidangi chak toklaba matung gate lomda asum tholei khabana hek tholakpaga thoibana khabagi makokta chaina thomlaga khababu wanthahallaga khabagi mamit amadi machinbu menchillaga thaja hathiba mafamdu tamna purai asum purakpada khabana nokhoi kanano kari manungi aibu pharibano haiduna khaba kanna lauri mafamdu hek yobaga khabadu khuru khuda kuntha hallaga thammi nupi amagi khonjelda kanna nokli khaba khonjeldu tabada masadu amuka hena kire thoibana khabagi mitta pullibadubu lauthoi khaba mit hek panglakpaga khabagi mitmangda thajigi thawaina leptun leibadu ure madu ubada khaba masadu amuka hena kire khaba ngasidi mahak hinglaroi haiba khangle khaba kaplaga thajada asumna harai khabana thaja aibumta ngakpiyu ai nangonda yamna lankhare aibumta ngakpiyu haiduna khaba thajada haijarai thajana ngakpiba aina kayarak nakhoida haijakhibada nakhoina aibu ngakpikibra nakhoina aibu nupi uibigi ikai khunba manghalaba matung aibu nakhoina tangthina hapikiba madugi mahai ngasisu nang soidana phanglagani asi haiduna thaja manakta taba chai ma pairaga khabagi makokta safu kanna thomlaga khabagi makhori tamna changlaklaga khababu makhori metlaga hathi khaba makhongdu ngaya kauramlaga aroiba sor honki thaja khaba sibedagi pena noi aduga thoibada asumna harai
ꯊꯥꯖꯅ ꯑꯩ ꯄꯤꯔꯤ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯤꯡꯖꯔꯛꯄ ꯃꯪꯂꯥꯟ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯃꯪꯐꯥꯎꯅꯍꯟꯕꯤꯔꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯇꯦꯡꯁꯦ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯅꯤ ꯊꯣꯏꯕꯅ ꯀꯔꯤꯒꯤ ꯂꯃꯟ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯅꯪꯒꯤ ꯊꯋꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯊꯥꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯒꯤ ꯑꯩ ꯅꯈꯣꯏ ꯑꯅꯤꯗꯤ ꯌꯦꯠꯂꯔꯣꯏ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯂꯥꯏꯔꯝꯅꯦꯗ ꯆꯠꯈ꯭ꯔꯒꯦ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯒꯤ ꯊꯋꯥꯏꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯥꯡꯈꯤ ꯃꯇꯥꯡꯁꯤꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ